Hello everyone, ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯗꯤ ꯃꯤꯒꯤ ꯕ꯭ꯂꯣग ꯑꯣꯏꯗꯣꯏꯅꯦ. ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯟꯗ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯒꯦ ꯇꯧꯔꯤꯅꯦꯕ. ꯃꯤꯒꯤ ꯕ꯭ꯂꯣꯒꯀꯤ ꯃꯤꯅꯤ ꯄꯥꯔꯇꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯁꯒꯅ ꯆꯥꯆꯥꯅ ꯕ꯭ꯔꯦꯗ ꯄꯀꯣꯔꯥ ꯍꯧꯈꯔꯦ. ꯑꯩꯅ ꯁꯣꯝꯗ ꯁꯤꯡꯖꯨ ꯁꯨꯗꯣꯏꯅꯦꯕ. ꯁꯤꯡꯖꯨꯒꯤ ꯃꯆꯜꯁꯦ ꯁꯤꯗ ꯂꯩꯔꯦ. ꯑꯩꯗꯤ ꯁꯣꯏꯔꯛꯈꯤꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ. ꯁꯤꯡꯖꯨꯁꯨ ꯁꯣꯏꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ. ꯑꯗꯩ ꯁꯣꯝꯗ ꯕꯣꯔꯥꯁꯨ ꯍꯧꯕ ꯂꯣꯏꯗꯣꯔꯦ. ꯁꯤꯡꯖꯨꯁꯦ ꯍꯧꯖꯤꯛ ꯑꯩ ꯇꯣꯠꯂꯛꯑꯅꯤ. ꯑꯗꯒꯤ ꯑꯁꯤꯒꯤ ꯖꯤꯂꯦꯕꯤꯁꯤꯅ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯆꯥꯔꯒ ꯃꯣꯔꯣꯛ ꯁꯥꯔꯒ ꯑꯊꯨꯝꯕ ꯆꯥꯅꯕꯒꯤ. ꯇꯤꯟ ꯇꯥꯔꯦ ꯎꯕꯗ. ꯁꯤꯡꯖꯨ ꯇꯣꯠꯄꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ. ꯆꯥꯔꯅꯤ. ꯁꯥꯎꯕꯅ ꯂꯣꯏꯔꯅꯤ. ꯎꯕꯗ ꯇꯤꯟꯒ ꯇꯥꯔꯦ. ꯍꯥꯎꯔꯅꯤ. ꯃꯁꯛ ꯎꯠꯂꯔꯣꯏ. ꯆꯥꯕ ꯍꯧꯅꯈ꯭ꯔꯦ. ꯑꯩꯁꯦ ꯍꯧꯖꯤꯛ ꯆꯥꯊꯔꯛꯑꯒꯦ ꯃꯌꯥꯝ. ꯍꯥꯎꯔꯦ ꯍꯥꯎꯔꯦ. ꯕꯣꯔꯥꯁꯨ ꯁꯤꯡꯖꯨꯁꯨ ꯂꯣꯏꯅ ꯍꯥꯎꯔꯦ. ꯂꯣꯏ ꯇꯦꯡꯉꯦ ꯍꯧꯖꯤꯛ. ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯒꯤ ꯏꯟꯅꯐꯤ ꯃꯆꯨ ꯁꯪꯍꯜꯂꯨꯕꯗꯣ ꯑꯗꯨꯗ ꯄꯨꯔꯛꯑꯦꯕ. ꯑꯗꯨ ꯆꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ. ꯁꯤꯒ ꯂꯩꯔꯦ. ꯋꯥꯡꯈꯩ ꯐꯤꯗꯨ 3ꯈꯛꯅꯦꯕ. ꯑꯗꯩ ꯍꯧꯖꯤꯛ ꯁꯟꯗꯣꯛꯑꯒ ꯆꯦꯡꯍꯜꯂꯛꯀꯦ. ꯑꯁꯤꯁꯦ ꯑꯉꯧꯕꯗꯒꯤ ꯁꯪꯕꯅꯦꯕ. ꯑꯩꯅ ꯔꯦꯗ ꯀꯂꯔ ꯁꯪꯉꯨ ꯍꯥꯏꯔꯝꯃꯤꯅꯦꯕ. ꯑꯗꯣ ꯄꯨꯔꯥ ꯔꯦꯗꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ. ꯑꯗꯨꯁꯨ ꯐꯖꯩ ꯌꯥꯝꯅ ꯀꯂꯔꯁꯦ. ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯃꯆꯨꯁꯤꯡꯁꯦ ꯂꯣꯏꯅ ꯋꯥꯎꯅ ꯎꯔꯦ. ꯔꯤꯌꯦꯜꯗꯗꯤ ꯁꯤꯁꯨ ꯌꯥꯝ ꯋꯥꯎꯗꯦꯕ. ꯀꯦꯃꯦꯔꯥꯁꯤꯅꯗꯤ ꯋꯥꯎꯏꯁꯨ ꯑꯣꯏꯕ. ꯁꯤ ꯌꯥꯝ ꯐꯖꯩ ꯁꯤꯁꯨ ꯀꯂꯔꯁꯦ. ꯏꯟꯅꯐꯤꯁꯤꯡꯁꯦ ꯀꯨꯏꯔꯕ ꯏꯟꯅꯐꯤ ꯉꯥꯛꯇꯅꯦꯕ. ꯑꯁꯤꯅ ꯀ꯭ꯔꯤꯝ ꯀꯂꯔꯗꯒꯤ ꯁꯪꯕꯅꯦꯕ. ꯌꯦꯜꯂꯣ ꯁꯪꯉꯨ ꯍꯥꯏꯔꯝꯃꯤꯅꯦꯕ ꯑꯩꯅ. ꯌꯦꯜꯂꯣꯗ ꯃꯄꯥꯟꯁꯦ ꯀꯩꯅꯣ ꯄꯔꯄꯜꯅ ꯀꯣꯠꯂꯦ. ꯁꯤꯁꯨ ꯌꯥꯝ ꯐꯖꯩ. ꯃꯊꯪꯒꯤꯁꯤꯗꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯩ ꯄꯥꯝꯖꯔꯦ. ꯑꯩꯈꯣꯏ ꯏꯆꯥꯁꯨ ꯁꯤꯅ ꯐꯖꯩꯌꯦ. ꯁꯤꯅ ꯄꯥꯝꯃꯦꯕ ꯃꯥꯁꯨ. ꯑꯁꯤꯁꯦ ꯀꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯔꯛ ꯄꯔꯄꯜ ꯃꯆꯨꯗꯨꯅꯦꯕ. ꯑꯗꯣ ꯑꯩ ꯀꯦꯃꯦꯔꯥꯁꯤꯒ ꯕ꯭ꯂꯨ ꯀꯂꯔ ꯑꯣꯏꯅ ꯎꯔꯦ. ꯑꯁꯤ ꯐꯖꯕꯅ ꯁꯤꯁꯦ ꯃꯤꯒ ꯉꯧꯊꯣꯛꯇꯣꯏꯖꯥꯠꯅꯤ ꯁꯤ ꯏꯜꯂꯗꯤ. ꯁꯤ ꯄꯥꯝꯖꯔꯦ ꯁꯤ ꯑꯃꯗꯤ. ꯑꯗꯣ ꯑꯁꯤꯁꯦ ꯀꯔꯤ ꯀꯂꯔꯒꯤ ꯕ꯭ꯂꯥꯎꯁ ꯏꯜꯂꯒ ꯐꯖꯒꯅꯤ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯁꯤ ꯌꯥꯝ ꯐꯖꯔꯦ. ꯁꯤꯁꯦ ꯄꯥꯝꯖꯔꯦ. ꯂꯨꯍꯣꯡꯕ ꯊꯣꯛꯑꯗꯤ ꯑꯁꯤ ꯏꯟ ꯇꯥꯔꯦ. ꯃꯌꯥꯝ ꯏꯟꯅꯐꯤꯁꯤꯡꯁꯦ ꯐꯖꯕ꯭ꯔꯥ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ. ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯀ꯭ꯂꯥꯁꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯕ ꯐꯥꯎ ꯊꯦꯡꯅꯕꯒꯤꯗꯃꯛ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯕꯥꯏ ꯕꯥꯏ.